Taibang kanana thingba ngamdraba matam magi khongchati adumak lepa leitana chatki mayamdu marang tawdana abemagi luhongnaba matam lepnare thawbana hotel ama book tawduna luhongnaba sinlangli luhongbagi numit haibadu oiraduna imung anidu punglang langi abemasu luhongbagi fizol ningthizana set chaduna miyamna chona tillaba luhongbagi mandap aduda tapna tholaklami kainadan piba matam oiraduna mathang kainadan pirami Tomthinsu kainadan piba loiraga magi phone tu paiduna yesna da call tawri Tomthinna karino masinu pisibo masai nungthildagi call chatrisibo khoidose thokna sauningkreda kanade chanbido oina phone tawrage somdana luhongbasu loisilaktuna kaina thinaba sem sanari leisnana hey tomnao noi tamo chawdi ude kadai sakhrage tomnauna khangdine aisu ngasai yenglamini amta hangnage leisnana amta thiruso abe mase thinbe yawnaba tomnauna hoima tomnauna mapanda thorokpada tomthindu gari kanna thoraga chatkiba oi tomnauna kaino tamona gari kanna thoraga chakrisina sawbusu male kaidorobajano amta yengge yumdaga chatlijala tanja chade amta yengge mathanda nungairaroi tomnauna magi lekai gi marup amaga gari machada mayum tana laklami mayum yauraga makhoi gari du thonganda khamba urami tomnauna bai imung damta changusi gari do solon silamo Mikasna hoi bai tamodu sawmale hairo nangdo tomnauna gari khotogdo yam kanna thauki kanaga saunai no khangde anidu imungda prap changai tomnauna thongbasi loina hangine tamaso tomnauna tomthin bu kauraga mai ka da changlaklami tomthin gi kasu thong hangami tomnauna tomthin gi ka hek changpada tomthin gi matau ubada yam kanna laurami tamaso kaino toridoba tomthin mai ka gi fan da heng tawtuna lerami tomnauga magi mamana baga chensinduna tomthin bu thangatli tomnauna tomthin gi mangta kiriba phi adubu lamduna lokthoi tomthin di gyan tadre tomnau kaplaga bai phongdagi gari soda amta pairo hospital amta puse tomnauga bikas kana tomthin bu pomduna mai ka dagi putharaklaga gari tamna puraklami gari manungda tomthin bu hakatle aduga gari start tawge tawbada leisnaga maboka gari amadagi kumtharakpa oi tomnauna gari start tawraga mamabu launa korami ima amta thuna lao tamose kainom tawbe leisna machagi khokaududa chensilaktuna kedore tomnau panthaba tawdana ima gari da kakhalo tamose thauya laga lerame leisna koksawi kakhi pakhatbana masadu nikre aduga gari da satka khalai tomnauna abo yum samta sangamo ai hospital chale hairaga gari du kanna thorami leisna kaplaga yugo karino nangna tawrisibo se mit bango ima di mangsere ima gi achoba tomthin bu manangna po hospital amada pukhalaktuna emergency ward da khudak to pusalami doctor nurses sing aduna kuchen aduna tomthin bu examine tawri leisna kapli atomba noi tamo jausi kyam kuiramage ha tomnauna ima kuidriba male tamo gi leramiba fibamdo tanjaduda nurse ama thoroktuna hidak singse amuta thuna leibiro tomnauna che du pairaga pharmacy tamna thuna chatkre leisna du nakanda leriba chokri aduda tapna phamtarami leisna aibu makhoi tamo da haisirane haibana phagani ai chagi thawai kandaba yade leisna khudaktuda thanirda call tawrami thanirna hello kaidore angangsing udine moibu somda lakpa yaudro leisna masado phathajaraga tapna hairi tamo somda tomthindo hospital pukhale tapthabi ko tamoi thanda lakbiyo
ꯊꯧꯕ ꯇꯥꯍꯜꯂꯨꯔꯅꯨ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯈꯤꯇꯪ ꯊꯨꯕꯤꯔꯛꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯇꯨꯅ ꯂꯩꯁꯅꯥ ꯀꯞꯆꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯅꯤꯜꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ ꯊꯧꯕ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯜꯂꯝꯃꯒꯦ ꯄꯥꯈꯠꯈꯤꯅꯨ ꯇꯣꯝꯊꯤꯟꯗꯨ ꯒꯥꯔꯤꯒ ꯊꯦꯡꯖꯤꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯅꯪꯅ ꯐꯅꯕ ꯁꯣꯝꯒꯤꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯣ ꯑꯩ ꯊꯣꯛꯂꯛꯈꯤꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯕꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯁ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ ꯐꯔꯦ ꯑꯩꯁꯨ ꯃꯁꯤ ꯂꯣꯏꯔꯒ ꯊꯨꯅ ꯆꯠꯂꯒꯦ ꯊꯧꯕꯁꯨ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯑꯕꯦꯝꯃ ꯎꯅꯕꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯂꯦ ꯊꯧꯕ ꯑꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯕꯦꯝꯃꯅ ꯄꯄꯥ ꯇꯥꯃꯣꯆꯧ ꯍꯣꯏ ꯕꯥꯆꯧ ꯍꯣꯏꯗꯤ ꯊꯧꯕꯅ ꯑꯣ ꯅꯣꯏ ꯇꯥꯃꯣꯆꯧꯗꯨ ꯑꯣꯕ ꯐꯥꯏꯕ ꯇꯧꯏ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯄꯤꯔꯨꯒꯦꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯕꯥꯆꯧꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯕꯦꯝꯃꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯊꯧꯕꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥꯗꯤ ꯅꯀꯣꯛꯐꯥꯎ ꯆꯤꯛꯇꯅ ꯅꯀꯨ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯩꯌꯨꯀꯣ ꯏꯄꯥ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯕꯦꯝꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯄꯥꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯅꯆꯥ ꯂꯩꯖꯍꯧꯔꯒꯦꯀꯣ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ ꯂꯩꯁꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯇꯨꯅ ꯆꯪꯉꯛꯏ ꯊꯥꯅꯤꯜꯅ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯄꯨꯂꯤꯁꯀ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯕꯦꯝ ꯇꯣꯝꯊꯤꯟꯗꯤ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ ꯏꯕꯨꯡꯉꯣꯗꯣ ꯍꯦꯡ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯣꯝꯅꯥꯎꯅ ꯃꯇꯝ ꯆꯥꯅ ꯎꯍꯧꯕꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏꯕꯨꯗꯤ ꯀꯜꯍꯧꯔꯦ ꯁꯨꯁꯥꯏꯠ ꯀꯦꯁ ꯑꯣꯏꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯅ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯂꯤꯕꯅꯦ ꯀꯔꯤꯕꯨ ꯍꯥꯏꯅꯅꯤ ꯈꯪꯗ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯁꯨ ꯁꯣꯛ ꯆꯠꯈ꯭ꯔꯦ ꯍꯥ ꯀꯔꯤ ꯏꯕꯨꯡꯉꯣꯕꯣ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯅꯅꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯆꯥꯕꯨ ꯌꯦꯡꯅꯤꯡꯉꯦ ꯑꯃꯨꯛꯇ ꯆꯪꯒꯦ ꯂꯩꯁꯅꯥꯅ ꯗꯣꯛꯇꯔꯅ ꯉꯥꯏꯈꯣ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯁꯅꯨ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄꯨꯂꯤꯁ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯁꯣꯝꯁꯤ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯕ ꯊꯥꯅꯤꯜꯅ ꯃꯥꯅꯤ ꯑꯩ ꯃꯥꯒꯤ ꯃꯄꯥꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯊꯥꯅꯤꯜꯅ ꯉꯁꯤꯁꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯣꯝꯅ ꯀꯦꯁ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯈꯤꯅꯣ ꯍꯥꯏꯖꯔꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯂꯣꯌꯥ ꯈꯪꯕꯤꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯃꯆꯥꯅꯨꯄꯥ ꯉꯁꯤ ꯂꯨꯍꯣꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯜꯅ ꯃꯥꯅꯦ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀꯖꯤꯟꯅꯦ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯖꯈꯤꯒꯦ ꯀꯦꯁꯁꯤ ꯃꯥ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯔ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯃꯇꯪꯗꯤ ꯉꯥꯏꯖꯔꯒ ꯀꯧꯖꯒꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯣꯏ ꯐꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯣ ꯇꯣꯝꯊꯤꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯇꯥꯟꯖꯥꯗꯨꯗ ꯅꯔꯁ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯊꯤꯟꯒꯤ ꯐꯦꯃꯤꯂꯤ ꯌꯥꯎꯕꯤꯔꯒꯗꯤ ꯆꯪꯕꯤꯔꯛꯑꯣ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯁꯅꯥ ꯍꯥꯊꯨ ꯆꯪꯂꯝꯃꯤ ꯇꯣꯝꯊꯤꯟꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯕꯨ ꯑꯦꯇꯦꯟ ꯇꯧꯔꯝꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯟꯇꯤ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯔꯨꯔꯅꯨ ꯃꯇꯥꯡ ꯆꯥꯅ ꯄꯨꯈꯠꯂꯛꯄꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯤ ꯉꯥꯏꯍꯥꯛ ꯎꯞꯆꯈꯤꯁꯅꯨ 10-20 ꯃꯤꯅꯤꯠꯁꯃꯨꯛ ꯂꯩꯔꯒ ꯅꯔꯁꯅ ꯂꯧꯊꯣꯛꯆꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯅꯔꯁꯇꯨꯗ ꯍꯪꯂꯛꯏ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯨꯝ ꯑꯃ ꯄꯤꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯔꯁ ꯑꯗꯨꯅ ꯄꯥꯕꯨꯡ ꯗꯣꯛꯇꯔꯅꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯍꯜꯍꯜꯂꯣ ꯍꯥꯏꯔꯝꯕꯅꯤ ꯔꯨꯝꯗꯣ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯦꯄꯔꯦꯠ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯁꯇꯃꯔ ꯀꯦꯌꯔ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯂꯩꯕꯅꯤ ꯃꯈꯣꯏꯒ ꯇꯥꯟꯅꯕꯤꯔꯣ ꯊꯥꯅꯤꯜꯅ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯑꯍꯥꯡꯕ ꯀꯥ ꯑꯃꯇ ꯍꯪꯂꯨꯒꯦ
sida sum sangladi mayam lakpa sida kokpu ngaurani akoigi firon matasiga nasan pa sanglamuko tomnaw dusu mapanda phamobani yumda hanaba hairamage madi waramani Laisnana hoi tamo Laisnadu machanu pada munna yengsei tapna hairi ibungo icha kaisu tawdriko Tomtin mamadi yengai aduga mamitagi mapi lepalaitana sintarai Laisnana tapna nang ima hoi manusidrabo nang adumay na tawano ima yamna wai Laisna tarakliba mapidu sasat ang mutay tuklaga harai Pare ngihak putaro se Laisnadu machana nungay kiroy kangdana wa kaya ngangdre tumin na dumlayre Tunnel na somda customer care ga warisado na rumang malawrami aduga loyada call torami Loyana Hello Tunnel Kai lege nangdi ude ngasaide angang singsu ude karai lerige noibo gari ga yadrabo mayam hanaba loikre Tunnel na ibai yaude adaba thabak ama lere Ras Medicity da amuta lakbiyo kanamta tahan birono emergency oiba thabak ne haramaga lakbiyo Loyasu pakhatna hanglai kidoroge ne kana na ba yauge Tunnel na Ibai sida laaga sarase phone da nungairaroi Loyana fare ai lage Tunnel su entrance me aduda lairibani thauba su mayumdagi mapi honglaga lai thauba pakhatna Tamo akhoi tomthin kamai torage imana haibadagi paw sitare Tunnel na khangdre da thauba law Special ward da angang se amuk shift tau se kasu thodopadi taudre Thawbana kari wakhal no mana ngasi numit sida tawrisi ngasai da harau leiramaga Tunnel na wa amata nganglukino mara si yona thamoi soise wa amati soidan leiramgani madu kona sarasi Thawbana hoi tamo ani du punna tomthingi manakda changai aduga nurse da haiduna tomthinbu special ward da shift tawre nihaki manungda hospital da loyasu yorokle makhada leiramba police khangnaba kharaga wari sabadagi paudu masu tarami Loyana yarne nakoi hankro case pansin ba yakiroi aisu hospital da hainaruge leramliba police aduna hoi sir police singdu hankre Loyana hospital gi authority ga ngangnaraga tomthin gi suicide case tu palandre Loyasu tomthin na lairiba special ward tu da lai Tunnel na ibai Loyana angang kamai tore aina makara case ti palandre loina hainaramaga policing dusu thadokrabani Laisna nanga Tunnel ga napi hongaga lawamu yamna phasadre Laisna na yani ai ichasi thadoga chatpa kire Tunnel na isasi kaisu tororoi hairadudi nang hosipa pakhalibo ha Laisna na tamo ai isaga punna hinghalage ai ngasidi yumda chatlaroige Loyana Tunnel da mathanda chatlo haina ingit tawi Tunnel na fare ai fi honglaga amulage ko nangisu fi ma parage Sanali kondudi piro yumda thanamage Laisna di ngasai makai tarang amada lairurabani gyan laktuna sanali kondu loktoklaga Tunnel da pirami Tunnel du mayumda pi hongunaba chatkre tomthin di hidang mayam kaptuna ningai dana tomli Laisna na tomthin na hipliba phamungduda phamduna masabu yengseri Asomdana abemadu chai sinjaba loiraga maikada changai Ningsel mamangda tulama thaduna phamlaga sanalupa singadu noktoi Tanjaduda mangalsu kaduda changai aduga thongdu tapna lok tokseli abemagi maningda leptuna hairi ngasidi nang ai amato oireko
ꯑꯕꯦꯝꯃ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯍꯥꯡꯗꯣꯛꯂꯒ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯨ ꯊꯝꯖꯤꯜꯂꯤ꯫ ꯑꯕꯦꯝꯃꯅ ꯌꯥꯝ ꯊꯥꯖꯗꯦ, ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯦ꯫ ꯑꯕꯦꯝꯃꯅ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯉꯥꯜꯗ ꯄꯤꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯈꯨꯗꯩꯗꯨ ꯂꯧꯗꯨꯅ ꯃꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯃꯁꯛ ꯐꯥꯎ ꯎꯗꯦ, ꯀꯗꯥꯏꯗ ꯂꯣꯠꯂꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯕꯦꯝꯃꯅ ꯏꯕꯨꯡꯅꯦ ꯏꯕꯨꯡ, ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯦꯟ ꯑꯣꯏꯔꯕꯅꯦ, ꯑꯗꯨꯅ ꯔꯦꯁꯄꯦꯛ ꯊꯝꯂꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯉꯁꯥꯏꯗꯤ ꯃꯁꯥ ꯉꯝꯗꯦꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯤ ꯍꯥꯏꯒꯨꯝ ꯇꯧꯈꯤꯕꯅꯦ, ꯌꯨꯒ ꯊꯛꯂꯨꯔꯖꯥꯠꯂ ꯈꯪꯗꯦ꯫ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯂꯒ ꯃꯥꯅ ꯌꯨꯒ ꯊꯛꯂꯒ ꯉꯧꯈꯥꯏ ꯂꯩꯔꯖꯥꯠꯂꯣ? ꯑꯕꯦꯝꯃꯅ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯃꯥꯏ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ ꯇꯥꯃꯣ ꯀꯣ, ꯅꯪꯗꯤ ꯇꯥꯔꯣꯏꯗ꯭ꯔꯣ? ꯃꯉꯥꯜꯅ ꯅꯪ ꯂꯣꯏꯔꯒ ꯇꯥꯒꯦꯗꯅ, ꯄꯨꯂꯞ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯣ? ꯑꯕꯦꯝꯃꯅ ꯈꯤꯇꯪꯒ ꯍꯥꯏꯌꯗꯦ, ꯍꯦꯟꯖꯤꯜꯂꯛꯄꯁꯤꯅ, ꯑꯩ ꯁꯠ ꯇꯥꯊꯣꯛꯀꯦ, ꯂꯩꯕꯤꯔꯝꯃꯣ꯫ ꯃꯉꯥꯜꯅ ꯍꯣꯏ ꯍꯣꯏ꯫ ꯃꯉꯥꯜꯗꯣ ꯏꯁꯩꯒ ꯉꯪꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯄꯣꯁ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯦꯅꯦꯀꯣ ꯑꯩꯁꯦ, ꯉꯁꯥꯏꯒꯤ ꯀꯩꯅꯥ ꯊꯣꯔꯛꯄ ꯉꯥꯏꯕꯩ ꯃꯇꯥꯡꯗꯨꯗꯤ ꯁꯤꯒꯦꯕꯨ ꯇꯧꯏꯅꯦ, ꯈꯣꯡ ꯁꯥꯖꯤꯡ ꯀꯟꯅ ꯍꯧꯒꯠꯂꯛꯇꯅ ꯑꯩꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯔꯣꯟ ꯑꯃ ꯅꯣꯛꯁꯤꯜꯂꯛꯄꯅꯦ, ꯀꯌꯥꯗꯤ ꯋꯥꯔꯦ, ꯂꯨꯍꯣꯡꯕꯁꯤ ꯁꯨꯃꯥꯏꯅ ꯋꯥꯅꯕꯖꯥꯠꯅꯤꯀꯣ꯫ ꯑꯕꯦꯝꯃꯗꯨ ꯃꯃꯥꯏ ꯇꯥꯔꯨꯔꯒ ꯊꯣꯔꯛꯏ꯫ ꯑꯕꯦꯝꯃꯅ ꯑꯣ ꯐꯖꯔꯦ ꯐꯖꯔꯦ, ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯃꯨꯛꯇꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯉꯥꯜꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯝꯃ ꯐꯃꯨꯡꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯉꯥꯜꯗꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯑꯕꯦꯝꯃꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯑꯕꯦꯝꯃꯅ ꯀꯩꯅꯣ ꯇꯥꯃꯣ, ꯀꯥꯡꯈꯟꯒ ꯑꯝꯇ ꯊꯥꯒꯦꯕ? ꯃꯉꯥꯜꯅ ꯑꯩꯈꯣꯏꯅꯤ ꯊꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯑꯗꯨꯝ ꯊꯥꯕꯤꯔꯒꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯒꯅ? ꯃꯉꯥꯜꯅ ꯀꯩꯅꯣꯍꯦ, ꯉꯟꯇꯥꯅ ꯃꯣꯔꯥꯗ ꯐꯝꯃꯣ ꯍꯥꯏꯔꯣ? ꯑꯕꯦꯝꯃꯅ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯗꯨꯗ ꯍꯥꯏꯔꯤꯅꯤ꯫ ꯃꯉꯥꯜꯅ ꯀꯥꯡꯈꯟꯁꯤꯅ ꯀꯔꯤꯅꯣ, ꯀꯤꯁꯤ ꯀꯌꯥ ꯊꯣꯛꯅ ꯀꯤꯔꯤꯅꯣ, ꯀꯥꯡꯒ ꯆꯪꯗꯅ ꯇꯨꯝꯐꯝ ꯈꯪꯂꯔꯣꯏ꯫ ꯑꯕꯦꯝꯃꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯆꯦꯟ ꯄꯥꯜꯂꯤ ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜꯅ ꯆꯦꯟꯒ ꯌꯥꯝ ꯄꯥꯟꯕꯤꯔꯣ ꯀꯥꯡꯈꯟꯗꯁꯨ? ꯌꯥꯏ ꯌꯥꯏ, ꯆꯦꯟ ꯄꯣꯈꯥꯏꯕꯒ ꯌꯥꯎꯕ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯉꯣ꯫ ꯑꯕꯦꯝꯃꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯉꯥꯜꯅ ꯍꯔꯦ ꯍꯔꯦ, ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯗꯧꯔꯤ, ꯈꯨꯝꯕꯒ ꯌꯥꯝ ꯍꯩꯒꯠꯂꯛꯑꯦ, ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ, ꯑꯣ ꯅꯣ, ꯏꯃꯥ ꯋꯥꯗꯣꯔꯤ ꯁꯤꯗꯤ꯫ ꯑꯕꯦꯝꯃ ꯀꯥꯡꯈꯟꯗꯨ ꯊꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ꯫ ꯑꯕꯦꯝꯃꯅ ꯀꯔꯤ ꯍꯥꯏꯕ, ꯏꯃꯥ ꯋꯥꯗꯣꯔꯤ ꯀꯥꯏꯅ, ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯑꯣꯏꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ? ꯃꯉꯥꯜꯅ ꯑꯐꯕꯤ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯤ ꯑꯣꯏꯒꯦꯔꯥ ꯏꯌꯥꯗ ꯌꯥꯏ, ꯁꯨꯝ ꯐꯝ ꯂꯩꯈꯤꯗꯣꯏꯔꯣ? ꯍꯤꯞꯄꯣꯗꯅ, ꯐꯩꯖꯨꯞꯀꯗꯤ ꯁꯨꯞꯄꯤꯔꯛꯑꯅꯨꯀꯣ꯫ ꯑꯕꯦꯝꯃꯗꯨ ꯃꯉꯥꯜꯂꯣꯝꯗ ꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯑꯣꯟꯁꯤꯜꯂꯛꯑꯣꯗꯅ꯫ ꯑꯕꯦꯝꯃꯅ ꯍꯩꯃꯥ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ, ꯔꯣꯕꯣꯠꯇꯨ ꯉꯥꯏꯔꯛꯏꯁꯦ, ꯑꯣꯟꯁꯤꯜꯂꯦ ꯑꯣꯟꯁꯤꯜꯂꯦ, ꯃꯊꯪꯗꯤ ꯀꯩꯗꯧ ꯆꯠꯈꯣꯒꯦ? ꯃꯉꯥꯜꯅ ꯃꯊꯪꯁꯨ ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯅꯃꯤꯠꯇꯣ ꯎꯏꯁꯜꯂꯣ, ꯁꯨꯛꯄꯥꯡ ꯄꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯕꯦꯝꯃꯅ ꯎꯏꯁꯤꯜꯂꯦ ꯎꯏꯁꯤꯜꯂꯦ, ꯃꯊꯪꯗꯤ? ꯃꯉꯥꯜ ꯑꯕꯦꯝꯃꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯈꯣꯜ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯃꯊꯪꯁꯨ ꯍꯥꯏꯕ ꯇꯥꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯜꯅ ꯑꯕꯦꯝꯃꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯕꯅ ꯆꯞꯈꯥꯏꯔꯒ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯕꯦꯝꯃꯁꯨ ꯃꯉꯥꯜꯒꯤ ꯃꯊꯥꯅꯨꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯍꯤꯡꯆꯥꯕꯁꯤꯗꯤ ꯁꯣꯔ ꯐꯨꯜꯂꯤ,